ꯀꯪꯂꯩꯄꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯖꯔꯛꯂꯤꯌꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯃꯊꯦꯜꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯥꯏꯖꯔꯛꯑꯒꯦ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯑꯃ ꯂꯩꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯆꯥꯕꯤ ꯀꯥꯡꯁꯣꯏꯅꯤ ꯑꯗꯒꯤ ꯕꯣꯔꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯁꯤꯅ ꯀꯣꯠꯅꯕ ꯀꯣꯕꯤꯅꯤ ꯁꯤꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯆꯝꯊꯣꯡꯁꯤꯅꯕꯨ ꯍꯥꯎꯔꯦꯗ ꯀꯣꯕꯤ ꯂꯩ ꯕꯣꯔꯥꯅꯤ ꯃꯌꯥꯝ ꯇꯣꯝꯅꯤ ꯃꯌꯥꯝ ꯃꯤ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯔꯗꯤ ꯂꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯡꯉꯦ ꯑꯩꯈꯣꯏꯒꯤꯁꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯍꯧꯖꯕꯅꯦ ꯕꯣꯔꯥꯁꯦ ꯀꯣꯕꯤ ꯂꯩ ꯍꯥꯎ
กันเลยสปอนpwede may ekseng na ako.
ꯃꯣꯔꯣꯛꯁꯦ ꯅꯝꯃ ꯆꯥꯔꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ